IRANG ASINA MARAM OIRAGA LANJENNARAKTUNA relief camp Shing Da Changjapham Louduna Leiriba Shing Da Mateng Pinaba IMPHAL gi BHAVAN AMASUNG MANIPUR High Court na AMATTA OINA Yannakhre Hiramasiga mari lainana ngarang Manipur gi Governor Anusaya Wike amasung Manipur High Court ke Chief Justice Siddharth Mridul na IMPHAL gi BHAVAN da unaduna wari sanabaga loinana hauzik state asida oiriba fibam amasung IRANG asi loishinduna mahosa gi fibam da hanjil hananabagi matang da sukhanaki Unabaduda High Court of Manipur ge Judge Justice A. Bimol amasung Justice A. Guneswar Sarmasu Sarugyaki. Governor ga unaba lakiba team aduna tha asigi kunhumdoida IMPHAL ge City Convention Center da pangthokadoriba High Court of Manipur ge 13 suba anniversary ge baton sukhusinaki. Thauram asida Manipur ge Governor na saruk yaba se masina ahanba oigadoribani. Panbayabadi High Court of Manipur ge Chief Justice Siddharth Mridul na luchingduna kangpokpi amasung Shing Da hangliba relief camp Shing Da chatuna tengbang potlam kaya khusinaki basu laikhrabani.